Tha leibakta chatnaba nasagi artemis 2 sem saba loikre. Tha leibakki maramda thizilunaba National Aeronautics and Space Administration nasagi artemis 2 sem saba loikre. Kongsat asida saruk yagadaba astronaut sing Rit Uman, Victor Glover, Christina Course amadi Canadian astronaut Jeremy Hansen Florida gi Kennedy Space Center da thunglakre. Ngasidagi countdown hobaga loinana April amada tha leibakki dama khongsalaba yai haina thajanari. Hydrogen fuel leak oibaga loinana rocket ki mathak thangba sarukta yawba propulsion system da asoiba leibadagi kudung chadab khara mayok narbasu semjin sajilba matungda ngasidagi countdown hounaba thorang tawri. Nasana paikatpa Artemis program gi makhada pangthokpa ahanbo oina mi yawba spacecraft ama tha leibak tamna thanarbagi pandamda Artemis 2 mission asi paikhalakpani. Hokiba chai tararom mi yawdaba spacecraft thagatnabagi changyeng tawdunu lakhraba nasana tha leibakki maramda mamutana khangdokpa ngamnaba pandamda mi yawba spaceship thagatnaba thorang lokhalakpani. Artemis program na maram oiraga tha leibakki maramda hena khangnaramdaba anoba wafum kayamarum khangba ngamlagani haina thajaba thamle. Kongsat asigi khwaidagi maru oiba pandamdi tha leibakta miyoiba yawna thawai panbasing khundaba yabra haiba khangdoknabagini. Kongsat asidagi phanglakpa information sing matung tarakpada paikat kadaba tha leibakki thizin humjin bada sizinaba yaragani. Kadigumba handaki kongsat asina mai pakpa thoklabadi chahi sa tangkhai amarongi manungda miyoibana tha leibakta ahanbo oina khongdaba oigadoribani. Masiga loinana Mars planet ki maramda thizin badasu chauna mateng oiragani haina thajaba thamnari. Florida da leiba Kennedy Space Center dagi thagatkraba matungda Artemis 2 spaceship dagi minute 9 gi manungda Orion rocket ki interim cryogenic propulsion stage thadoknaga tha leibakta thaknaba ising phangbra amadi thawai panbasing khundaba yagadra haiba kupna thizili. Kongsat asigi tarukni suba numitta Orion tha leibakka mile lising mari naksinaduna Apollo 13 gi record thugaina bu pandam thamli. Tareni suba numitta scientist singna tha leibakta leba misinga hakthengnana wari sanaduna mafam aduda oiriba phibumgi matangda akupa warol sing khangdokadauri. Tarani suba numitta mission asi loisinduna malemgi leimaida amuk hana halaknaba thorang tawri. Haukiba January 2 da pangthokpa paugi mifam amada nasana tha leibakki maramda thizinaba thorang si laukthokkhibani hairi.